Hello, I give him Boboy na may rakpam. Nahanam pumas the sorgi wapau tana bugidamag lakpiba ang sigidamag katagachari. Agi prathnadi, Mahakna takdi ba wapau ang sigimapal na, isorbo hinanungsiba, amasung Mahakki mi aduga Mahakki singlupo hinanungsiba sini. Diba Mahakna Mahakki na pamda nolukchoning badudi, Mahakna takdi ba wapau asina. Mahakna singlupta pipam tokpa Mahakki commitment, amasung Mahakki singlup ki luching singi makha pon pam tokpa adugi mahuti silhandigan. Adu ba wapau sigimapal na. Mahakki singlupo hinanungsiba, Mahakki singlup luching singbu hinanungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, Eki prathanani. Ibang Mahakki wapau, taminas. Prathna tausin. Sorry mating nis. Hipai sura eikhoigi mamangda, eikhoigi imangda leiriba Mahakki wahi asigi arumba, asigi aruba, asigi ningthizaba, amasung Mahakki wahi asigi mama Chanbiduna Mahakki tawang singgi tawag subibagi mapana eikhoy amamamdang asigi numitu utpi. Eikhoy de Krista utpi. Krista gi awaba, Krista gi kam thengba sigdaba makai awaba. Prabhu Mahakki damakta natte, aduba eikhoigidamakta. Prabhu eikhoibu khangbada mateng pangbiyu. Prabhu Mahakki wahay amasung nana haningliba sing asi mayek sing khangnabgidamak eikhoigi thamo sing thaurang tawbiyu. Prabhu taningba sing taba, taningdaba sing tadaba. Khangningba sing aduda khaktang nakong thangatpa, adubu khangdrabasu yaraba amagumna, khanglaabanina yare hena khanba adugumbagi Prabhu Ishor mathak makha naiba thamoy adudagi eikhoy amambai buwan hana kanbiyu. Adubu Krista gi wahay apumba sing. Asigi apumbagi ningthizabada, asigi arumba asi Prabhu eikhoigi thamoida lumhanjaduna amasung loksinjabada eikhoibu mateng pangbi. Prabhu Ishor hairiba ngasigi numida eikhoina nainagadiba wahay asi khangba matamda Prabhu hairiba asina eikhoigi thamoi haraubuna pikthalamba khaktang natuna eikhoigi punsi eikhoigi lanthum eikhoigi orba khudingmak sing ase Kristagi khongkhada Mahakki oigidaba oiba taragadi loinamak sisinabiyu loinamak lobiyu ipunsi lobiyu haina hai hanpam thokpa adugumba ibungo Mahakki wahay ni Prabhu adugi maongda Mahakki thawai asingmana thabak tawbidriba phawba Mahakna ngasigi numit eikhoi amamgi punsi thabak subiyu. Krista mayek sengna utpiyu. Tumgan badagi, tangan badagi eikhoibu kanbiyu. Prabhu sibok sing asigum oidana eikhoibu mateng pangbiyu. Krista gi mini jagibani. Amen. Eikhoy ngasigi numita na naminagadriba jaga sing. Yesu Krista na Mahakki punsigi losalekpa matang. Pung kharagi matungda Mahakna Mahakki sebok sing pandup nipan dagi thokani haina haikraba khudingmak sing adu Mahakna ahumlak Mahakki sebok sing haiduna tambiba oiba taragasu aduga mikup kharagi mamangda chakhang odu phamminaduna mangon ogidoba khudingmak sing do haikraba oiba taragasu Mahakna haikraba khudingmak sing adu thokadoba pung khara khaktamak walaba adugi mamangi thodok amane. Tha khara chahi kharagi mamang aduda probably chahi kharagi mamang asi thokani haina haiki boiba taragasu thok na nabagi damakta hai khraba adu thoka dobagi thongjinda leiraba adugi matam amane. Aduga ngasi mark na eikhoigi damakta record tawmliba jaga mark panap taraga margi kunthag ni thoidagi ni yangkhai gi ni thoi ase Krista gi damakta yamna maruiba mafam oiba khaktang natana eikhoigidamaktasu yamna maru oiba mafamni. Marni mafam asida Kristana oigadoriba khudingmak sing ase nang amasung aigi aran khubamgi
wari adugi wahodok natragana adubu phangba natragana phangdaba adugi rai tagadoba adugi mafam amane Krista gi khaktang natana nangamasung aigi maroina nangamasung aigi aran khubam gidama amasung isona taibang pal haudringai dagi langkraba mahaki thaurang khudingmak sing adugi mapung phahanba natragana phahandaba haiba khudingmak sing adubu yalaga leiriba thodok amane duga haiba thodok asida haiba thodok asigi haiba matang asigi khwaidagi maru oiba amasung aikhoigi wakhal amasung loksing amasung gyan thamoi khudingmakna lupsillaga yengaga chang yengbaga loinana khangnanaba mahau tangnanabagidamagta amasung adu khagi punsigidamak losinggadobadu Krista amasung Krista mahag ayangba thamoidagi amasung laithogu pungningdagi mafam ase yengbo oiba tagadi kaya kanaba phangloi adubu wahai asida yengduna Krista bu yengduna amasung adugi mapala nang amasung ani hingadaba punsi adu karino haina haibadu wakhal tabagalonina Krista bu thagat pamasung mahakidamagda kathokpugi punsi adu hingnanabagi wakhal lon galonina tawoi batargadi haraubana thangani kathokpugi halengban leiroi amasung Krista gidamakta pot khudimak mangbada manglibadu thunamba amagumna singthanabada mateng oibane aduna aingonda yengbadagi adu madumgi manglariba bible adu hena yengbiu I sandok liba wa asi nakhoi uriba isori wa adu tagi lakpra haina haibadu adu ngasigi mafam asigi aikoi khangmina ba yaba maru warol main point asid layer Thajabasa Jisubu yengduna ngakchou maramdi Mahakki Mapagi aningba aduda masabu pumkat katsinjabada eikhoigidamak hathannaba Mahakna makha ponkhi amuhana Thajabasa Jisubu yengduna ngakchou asigi jaga se par kana Jisu Krista gi punsi mahang toribu khuding musing yenga kanda ngakpa phau da oiba taragadi karina nang amasung ai bhena ngakhan gadobun haibda ai khangde aduna Jisubu yengduna ngakchou maramdi Mahakki Mapagi aningba aduda masabu pumkat katsinjabada eikhoigidamak hathannaba Mahakna makha ponkhi Christians, be amazed by Jesus for incompletely surrendering to his Father's will. He submitted to be killed for our sake. Pada kuntrani dagi na nipugani thoi phawba sa kun uba phanggadori se Jisu gi chanana thanba adu pumkat katsin jaba haijaba amuhana verses 30 to 42 Jisu gi chainana thanba adubu pumkat katsin jaba haijaba Jesus' painful yet surrendering prayer aduga pada nipu humba degni yangkai ni thoi Jisubu pitokpa the betrayal of Jesus. Now I couldn't even worry ni aduga haiba worry se I couldn't mamangi no majing de yengkiba aran chakhang chabagi aduga Jisu Krishna Prabhu gi chakhang adu haudolaba matung aduda adudagi mako isai saktuna makoi lakrabani makoi Gethsemane tana lae aduga Gethsemane ko in call aduga haiba Gethsemane ko in call se chorpol gi chingi manak aduda leiba in call amane haiba in call se maru ina chorpol gi ching aduda leiba chorpol sing adu namkhai bagi mafam leiba aduguma mafam amane wine press or olive ki press leiba jaga adu mafam aduda makona lagli base aduga haiba Gethsemane ki in call Jisu Krishna tattana chatpa mafam amane ekoi atopa afaba wapau gi accounts maro na Luke te yengboy batargadi Matthew Luke amsung John maro na asig ate accounts aside yengboy batargadi haiba mafam ase Jisu Krishna tattana lagno haiza bagi mafam ne aduna ne Judas kariona Jisu Krishna krai da lerangmani haina haiba gi mafam chapchana khangba ngambagi maramsu
mafam sida magi sebok singa lai adu aihangna haurakpada haikraba adugumna Mahakna Mahakku pithokani haina mamangi verse 27 dagina verse 30 ga 1 phauba aduda Mahakki sebok sing Mahakku lang thoklam ga doba amasung mangonda khudi thi ga doba aduga Judas kar yona Mahakku yon thok ga doba khudingmak sing adu Mahakna haido khib oiba taragasu adu thok ga doba gi matam adu naksilakle thokani haina khangba adu thokna bagi damak adu gi matik nalakpa matang amani adu mahana magi sebok sing du pure maroin mafam aside makoi taraga nithoi muktani maramdi sebok taraga mathoi ga Jesus Christ masama ka makoi lae kar gi damak no Jesus Christ lae ba kone verse 32 pa matam da adum uba phangi haisina bagi damak tani he came to pray magi mapai sorgi mafam da haisina bagi damak adu mahana laglaga inkol adu magi sebok tari da mathal ne aduga makoi ahum Peter Jacob amsung John makoi tongana pusale ma ki prarthana to phum adu ne mahang haibo haide aina haizering eda na khoi mafam asida phamdun leiramo verse 33 mahna Peter Jacob amsung John bu mark loina na puslame aduga mahag yamna changaknaba amasung pungning waba horamina mafam asida koina uba phangliba changaknaba amasung pungning waba maron changaknaba haina haibese mangonda thokadoriba aduda inaunoba amagumna or mangonda thokadoriba khudimos mahana khangdaba mongna changaknaba adu natte adui matangda natte adu Christ changaknaba hoi maike emada mahak changagnai Rani thada bichile na so mafam asida koina yengdoriba maroina Jisu Christ gi mi oiba mahaki magun adudane Jisu Christa ase pap yaude nang aigumna Jisu Christa ase pap taude nang aigumna Jisu Christa mahak hek pokpudagi na siba phaw aduga asigi tanja asida phawda mahaki wakhalda mahaki thabakta amasung mahaki thawong mahaki punsi hingbada pap kaino khangde pap yaude aduna pap na maram oiraga isorgi asauba adu thakpadu matau karam hain ogini mahak khangde adugi chaitheng mahak khangde papi amana isorgi mafamdagi mahaki papna maram oraga khangada awanan khudimmak singdo mahak khangde adugi maikedadi mahak changak nei adugi polum sing adugi matik chawgodo amasung adugi matik wanggodo mahana khangbo oiba tarasu adu mahak tangani haibadi khange chagani haibadi khange thakkani haibadi khange isorgi asawgodo marik ama ani ahum natana apumba adu mangona thajaragdo mipum khudingmaki lomba naideba pap adugi lomba naideba pap ke atoma khudingmak sing adu thaaga mahana mapa isorgi asawbo khudingmak phangani haibadi mahak khange adugi awaba matau karmaina oibina mahak khangde Tebangpal hodungadagi mahak amasung Mahakki Mapagi marakta walip nakraba amasung mahakki misingi damakta mamal oina sigaduba khudingmak sing adu mahak khange aduga haibadu araiba ama nate mi amagi nate ani nate masing thingamdraba mioi lakha mangon lakada mioi lakha adugi pap lakha sing adugi lomma naidraba awanang khudingmak sing adugi amasung isorgi lomma naidraba asawba khudingmak sing adu amatta khaktana taukraba toribam sung tarakadriba pap khudingmak sing adugi oikraba oibam sung oirakadriba atawman khudingmak sing isorna pap ki mayok to laikraba laibam sung larakadriba asawba khudingmak sing adu thakpagi adugi chaina adudune mahana khangdriba awanang khudingmak sing adu aduga mahana khangdriba mahaki awanang sing adu romgi siphasindagi maru oina natte saitandagi maru oina natte adubu mahakna su nungsiba mahakpu su nungsijaba Mahakki Mapagi mafamdagi asigi awaba asigi khamthengba amasung asigi awaba asigi sigadauba makhai waba asigi awaba nang amasung aina khangba ngamloi mamdi Krishna numit asida pungpham asida pungja asida aduga pung kharagi matungda nongalaga cross mathakta mahakna nangamasung ai papchen mahakki sebok singidamak mahakki mi singidamak nangamasung ai gidamakta pugadoriba potlum adugi matangda adu nangamasung aina puba ngamado polum amata nate aikhoina adugi polum awaba khangloi adubu haiba polum khuding maksing adu aikona jasaya pal yakoi humdo ubo adugumna aikhoigi pap khuding maksing adu isorgi asaubo khuding maksing adu mapa isor na masana pa Jesus Christ thangat le loina mag
amata khaktana awatpa amata leitana mapum oina macheta natana loinamak adugi potlum khudingmaksing adugi awabdi ngamkai khudingmaksing adu eikhoigidamakti ngamkai leitraba eikhoigidamakti mapal naidraba awa anang khudingmaksing adugi ngamkai adugi apumba aduda Kristagi mathakta leibana maram orga do mahak changakni amasung mahaki pungning wai. Verse 34. Aigi thamoi sigidaba makai kham thengna war. Wakhal toroga yengse. Okta machanupa amana ni haluraga ihing na hing taidun chelak pamatamda lora nabagi damagi chelak pamatamda phadabadi yaroidewa adu phagadaro phabo iba targadi soiduna sibigi cheraksu pigidoroba adu matamda ki mapa adu machanupa adu pisol tu selaga machanupa aduna Hangadoba asiba amasung machanupa aduna thengna gadoba awanang sing jai phu sing khudingmak sing adugi polum sing adu khudingmak sing khangbagalana machanupa gi I tereba pirol adu setchali mapa magi wakhal na adu khalag yengbe adudagi henba wagane Thajabasa na nang masoina eikhoigi pap na maram oraga isorgi phanggadaba eikhoigi pap ki dandi isorgi asauba adugi chang on khrabra amasung on mangamgadra nang ai gumba thanjaba lakha gi pap amasung pap ki atomal amasung aduna phanggadaba isorgi asauba khudingmak sing adugi polum adune Kristagi mathakta lairibase kaya gi matik wai mahak atopa look the young boy batargadi maroina Mahakki humanga do ida all Mahakki tai bu humanga do I oina tai tausanabana te Krishna Muhammad tauribase Muhammad Krishna khangle bu khudimok sin mahak asengba maki mi oiba ama oina Maramdi mapam asida isorgi aningba mapa isorgi aningba mahak khange adubu mahaki mapung phaba mioi aningba haiba ani adugi marakta lamjelamna tanai mapagi aningba khanglabasu adugi aningba adu mahaki mapung phaba mioi oiba lamchat adu mahaki mapung phaba mioi oiba aningba aduna mahak pamde Aseng bagi hai boy batagadi Mahakna mahaki missing gidamak the cross mak the sigida amsung khangada awanang khuding maksing mapatagi mana thakadwa isorgi asauba mapagi asauba khuding maksing adu mahaki mapung phaba mioi bagi aning bagi matung inade adugi awanang khuding maksing adu mahak pamde na karmaina hai no adu karmaina hai no adu bisil na sing Jesus Christ awoiba maki mioi bari adu awoiba maki sorni Adugo mafam asa aikon uba phangli basa adugo verse 35 tagi uba hena koi phanglankani asada Krishna mahaki prathana asada su aikon uba phanglakaduri basa mahaki nungda leba conflict adune a conflict between divine will and his perfectly human will Mahaki mioiba oibagi aningba masung mahaki mapagi aningba ani adugi chayetna ba adune there's conflict a divine and human will's conflict Mahakna se boxing adu haram ni mahak kham thengba makai wa bagi chang de mahakna haram na mahakna chat khraga mahak se boxing pusle Peter Jacob amsung John makoi ta ba mafam amada ni mahak chali base to mafam amadi yem boy bata ga din nung na lang bada yawdo mafam amada meaning Krishna tawdu ba prathana khuding maksing adu mahak akoi film do ubagi mong murmum solo kana tawbuna te adu ibria ibnu pa duna kari hai lao khong duna kapcha duna mahakna tawki ba prathana ne
ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯏꯕ ꯑꯣꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯤꯇꯔ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯄ꯭ꯔꯥꯊꯅꯥꯗ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯇꯥꯔꯝꯒꯅꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯇꯧꯔꯤꯕ ꯄ꯭ꯔꯥꯊꯅꯥꯗ ꯃꯈꯣꯜ ꯍꯧꯅ ꯇꯧꯕ ꯄ꯭ꯔꯥꯊꯅꯥꯅꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯍꯥꯛꯀꯤ ꯑꯅꯪꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯑꯃꯁꯨꯡ ꯁꯤꯒꯗꯕ ꯃꯈꯩ ꯋꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯈꯣꯜꯂꯥꯎꯗ ꯃꯄꯥ ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯇꯧꯖꯕ ꯄ꯭ꯔꯥꯊꯅꯥꯅꯤ ꯑꯗꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯄꯥꯛꯇ ꯎꯞꯇꯨꯅ ꯈꯨꯔꯨ ꯀꯨꯜꯂꯒ ꯅꯠꯇꯦ ꯁꯤꯗ ꯅꯥꯎꯁꯦꯡ ꯑꯗꯨꯕꯨ ꯂꯩꯄꯥꯛꯇ ꯎꯞꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯦꯡꯗꯨꯅ ꯎꯞꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯔꯕꯗꯤ ꯄꯨꯡꯐꯝ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯖꯈꯤ ꯑꯁꯤꯒꯤ ꯄꯨꯡꯐꯝ ꯃꯉꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯨꯡꯐꯝ ꯑꯗꯨ ꯃꯉꯣꯟꯗ ꯂꯥꯛꯂꯕꯗꯗꯤ ꯋꯥꯕꯅ ꯄꯤꯛꯊꯜꯂꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯏꯖꯕ ꯑꯁꯤ ꯄꯥꯡꯒꯜ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯍꯥꯏꯖꯕꯗꯨ ꯅꯠꯇꯦ ꯃꯥꯔꯛꯀꯤ ꯖꯒꯥ ꯑꯃ ꯍꯦꯛꯇꯗ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯎꯕ ꯐꯪꯉꯣꯏ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯄꯨ ꯂꯥꯛꯍꯟꯅꯕꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯑꯃꯁꯨꯡ ꯕꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯄ ꯃꯇꯝꯗ ꯄꯥꯡꯒꯜ ꯀꯟꯅ ꯕꯨꯠꯁꯤꯡꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡ ꯃꯍꯥꯛꯅ ꯈꯥꯝꯈꯤ ꯇꯟꯗꯨꯃꯉꯥ ꯉꯥꯜꯂꯤꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯄꯤꯖꯈꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯈꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯇꯥꯛꯈꯤ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕꯁꯦ ꯀꯩꯅꯣ ꯑꯁꯣꯟꯕ ꯑꯗꯨꯒ ꯄꯥꯡꯒꯜ ꯂꯩꯇꯕ ꯑꯗꯨꯒ ꯃꯇꯦꯡꯃꯊꯧ ꯇꯥꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯀꯤ ꯈꯝ ꯊꯦꯡꯅ ꯋꯥꯕꯗ ꯄꯥꯡꯒꯜ ꯂꯩꯇ꯭ꯔ ꯃꯄꯥ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯑꯃꯅ ꯃꯄꯥꯗ ꯆꯦꯟꯁꯤꯟꯕ ꯑꯃꯒꯨꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯗꯨꯅ ꯇꯥꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯔꯕꯗꯤ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯥꯊꯅꯥ ꯑꯁꯣꯟꯕ ꯈ꯭ꯔꯤꯁꯇꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕꯁꯦ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤꯗꯃꯛ ꯏꯪꯈꯣꯜꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤ ꯃꯥꯒꯤꯗꯃꯛ ꯋꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯅꯤ ꯈ꯭ꯔꯤꯁꯇꯅ ꯁꯣꯜꯂꯤꯕ ꯈ꯭ꯔꯤꯁꯇꯅ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯃꯃꯥꯏꯅ ꯂꯩꯕꯥꯛꯇ ꯊꯦꯡꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯍꯥꯏꯔꯤꯕ ꯁꯤꯒꯤꯗꯃꯛ ꯋꯥꯕ ꯍꯥꯏꯔꯤꯕ ꯈꯝ ꯊꯦꯡꯅ ꯑꯁꯤꯒꯤ ꯑꯋꯥꯕ ꯂꯧꯊꯣꯛꯅꯕꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯃꯠꯇ ꯅꯠꯇꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯊꯅꯥꯗꯨ ꯈꯝ ꯊꯦꯡꯅ ꯑꯋꯥꯕꯗꯨꯗꯒꯤ ꯁꯤꯒꯗꯕ ꯃꯈꯩ ꯑꯋꯥꯕꯗꯨꯗꯒꯤ ꯑꯗꯨꯒ ꯄꯨꯡꯐꯝ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯂꯥꯟꯊꯣꯛꯄꯤꯕ ꯑꯗꯨ ꯌꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯆꯤꯟꯗꯒꯤ ꯍꯥꯟꯅ ꯊꯣꯛꯂꯛꯄ ꯋꯥꯍꯩꯗꯨ ꯌꯦꯡꯉꯣ ꯑꯕꯥ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯔꯣꯁꯇ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈ꯭ꯔꯣꯁꯇ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯏꯄꯥ ꯍꯥꯏꯅ ꯀꯧꯕꯒꯤ ꯑꯔꯣꯏꯕ ꯃꯐꯝꯅ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯊꯃꯣꯏꯗ ꯑꯣꯏꯔꯝꯒꯗꯧꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯃꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯀꯔꯤꯁꯨ ꯐꯪꯗꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯄꯨꯝꯕ ꯊꯋꯥꯏ ꯄꯨꯝꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯑꯄꯨꯝꯕ ꯌꯥꯎꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄ ꯃꯑꯣꯡꯗ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯗ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯑꯃꯠꯇ ꯑꯣꯏꯗꯦ ꯃꯔꯝꯗ ꯌꯦꯡꯉꯨꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒ ꯄꯥꯞ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯒ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯑꯁꯦꯡꯕ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯏꯟꯕ ꯑꯃꯁꯨꯡ ꯇꯧꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯔꯝꯅꯁꯨ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯣꯟꯅꯗꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯅꯤꯡꯊꯤꯖꯕꯅ ꯊꯟꯕ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯁꯨ ꯁꯩꯊꯥꯕ ꯉꯝꯂꯣꯏꯗꯕ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯗꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯕ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈoi ꯄꯥꯞ ꯆꯦꯟꯕꯁꯤꯡ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯟꯕꯤꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯈ꯭ꯔꯤꯁ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ
asigi mahau aikoi kaya tangbang ngamde aikoi asigi mahau khangde aduna Krishna maki awaba thamoidagi aba ipa ina haiba wai ha matamda karam maina karam makhalgi thamoigi ihauksing phuklaga mahal mapan so karam godu haibida koi kaisu khangba ngamde adu koi kharali khangba ngame thawai se moi thabak subibagi mapang wai sing mapang kaina koina khangi bada Mahakki sigida makai war mahagi thamoidagi khamthema makai war mahagi thamoidagi aduga pungpham adu lanthokpiba pambagi thamoidagi aduga adumak mahagi mapang sona mahaki da maga tawbiba ngamme haiba mahak khange aduna mahaki prathna gi waideng ihan hamdadi complete trust nahaki da makdi pumnamak oithokpa ngaktani nahaki da makdi pumnamak oithokpa ngaktani amamdadi Christian hangli sin Ipa, nahaki mising asibu kannanabagidamagta aina cross the sidaba simagyadabra asina tabatay kari maram sing legani asina tabakari upay sing legani adugi upay do nahak na nangonda nahak na adu puthokpiba ngame nahak adu tawbiba ngame haiba ai ha khangi maramdi Abraham na mahaki machanupa Isaac adu hathannabagidamagta thanggatpa matamda nahakna thang adu na Isaac ta tilhandabida yauma pikhibane adugumna ai asi sidana ai asi nahaki asawdu ai hangna thaktana atopa maongda ai hakna nahaki misingbu ai hangna nahaki asawdu thaktana nahaki misingbu kanminaba atopa maram leigadra adune mahaki prathana Abraham gida makida na hang lambi matharang tobigi ai gida makida du mana tharang tobi maram leibra adu asik maham si Christ gida makta su yamna maru oiba mafam ne maram asik gi mafam ase Christ gida makta su aroiba athema ne satan dagi ningsing bra luk pandu mari da pabo oiba ta gidi Jesu Christ satan na them matung adu mahana kramani satki achaba matam ama ngairak nim hang satki bada amungna lalakana themba yaba cha matam ngarga aduga cha matam do sisine sedan gi mak roiba themba Kristana mighty ba big roiba themba aduga Kristagi haiba inba adugi changyeng cross matakta siringi mamangna cross adu yaunanabagi aroiba changyeng adu asigi mafam asidani inkhol asidani prathana asidani mahaki humang tarba I olaba humang asidani aduga mahaki kauzabagi haizaba asidani tenguru sengondagi lothokpi hang hairaba adugumna mioiba asengba mioiba Krishna oiba asengba aoiba amakpa leitraba mioiba oibagi mahaki aningba aduda asigi tengot ase mahak thakpa sukpam pamde karidamaktuno kamukran haibe ma siba kibigina te Rome gi sipai singi jepu kibigi maramna sunate adug magna pugu doriba cross adugi lumbagi maramna sunate amasung maruina chatkadoriba Golgotha gi asang lambi aduna sunate aduga magi makokta upsangadoriba tingkhangi luhup khudingmak sing adusu maru oina amata nate maramdi Christian mahama se seasonariba wise tengot haba wise ne tengot asi aingondagi lauthokpiyu yaragadi ai asigi tengot se thakchakumge yaragadi asigi tengot asi aingondagi puthokpiyu atopa maram amhasinbiyu kaino sigi tengot se da yawribase kanagi tengot no sise yana hambe thajabasa sil nausing mayik sing asigi tengot se Krista gi tengot nate asigi tengot se papchen manang amasung aigi tengot ne asigi tengot se ekone pandup ani pada tara amasung pandup taragi pada nifumanga du ukhraba adugumna mahangna kanbiba lakraba mahangna mamal piduna kaubina ba lakraba papi sing aduna thakpham thokpa tengot adune aduga asigi tengot ase awabagi tengot ne Jesu Christ na mark nipan pada kuntraga mathoida maki sigedo amasung awa anang khanga do khudimok mahangna haikre adugi tengot adune aduga amu nahona mahangna taraga ni thoige padin nipan haiba matamdadi asigi tengot ase karigi tengot no sibagi tengot ne adu beta agadi karino sigi tengot ase awabagi asibagi pap chenba mi singi karino sigi tengot ase ishor ya sabu tengot ne Harbi surga saupu tu asiba
awanang khangba amasung pap ke toma khudingmaksing adu isorna pap amasung papi singi mathakta leiba haubadagina loiba phawbada leiba magi asawba khudingmaksing amasung mangon thajak mifum khudingmak adugi pap na maram orakan leiba magi asawba khudingmaksing adugi tengod aduni aduga haibe isorgi asawba tengod ase ari bolan ne bagi matamne an makes no uba phangi krishna harisne romgi chaipu romgi tingkhang luhub golgotha gi chingmai amasung golgotha chatnaba lambe huranba ani aduga pugudoriba cross maroi na tempt naha ke sawu gi tengorase aingonda gi lothokpi Thadabsil na sing isorgi matik mangal uba matam jasaya pa tarukta isorgi matik mangal uba matam da masana masa ase loire haina khanboi ba taragade haiba singbi sordogi asauba adu haidhara ku matam dade karam mi webna khang mangam karam ba mi webna pam ngani haiba asauba asigi tengod asigi marik amakatang thak nanabagi damak nangam sung aibu kauboi ba taragadi thak nanabagi damak haiboi ba taragadi aikhoi kana amata adugi marik adu thak nanaba phawba thokloi Krishna Mahakki nungsiba mapagi asauba tengod dum hak thakpa pamde complete trust Nana lonimak ame supplication Mahakki awa anang khuding maksing adu Mahakki langtak na bu khuding maksing adu kulona na mapain so Mahakna hai arobe Mahakki prasna tu tingo adu bu ai aningba nataduna Mahakki aningba matungina tobi complete surrender complete trust supplication complete trust complete surrender adu aigi ningba nataduna sini Krishna haise asigi tengod asi thakpa aigi oinadi pamde adubu karigumba nahaki mising se nahang na convenient bagi damage tengod asi aihak natna thak naba kanamat leite adug asi aihak khatna thak do bune haina hai boi pataragadi nahaki ningba matungina tawi thadu bisil na so ekhogi punsida wang nang matam singlei Krista gi haijaba sidagi aikhoina tamjagadu aikhogi punsigi achouba param homasidalai aikhogi khamthengna waba matamda aikhogi khamthengna waba thamoi aikhogi khamthengna leibat laknaba kudimok singidu iswargi mafamda khanghanbada adu pap nate thajaba aikhogi punsida asonba matam singlei adu pap nate maruoina Aikhoigi aningba single aikhoigi apamba single aduga haiba aningba apamba khudingmak sing adu thajaba chilnaw sing maruna pap nate adugi matangna Krista da khanghanba isor da khanghanba aduga adu ibungo Mahakki mafamda mangonda thajaba gulna mangonda khanghanba aduda asoiba amata leite adu kone tawpham thokpa amasune adu aikhoigi nizari aikhoigi haijaba adu Krista gumno oipham thoe karamba aikhoigi aningba adu isorgi aningba adu manghanna bagida maramdi wapasnu bonu paaman haiba adugumna prathana ase aikhoigi aningba du isorna tauhanna bagi damakta oiba adu nate adu aikhoigi aningba adu isorgi aningba gi matung inna onthorokpa adu prathana ne prayer is not us telling God what to do for us but prayer is aligning our will according to God's will. Prabhu ay asi pamse Prabhu ay asi oiba pamse adubu aigi aningba natana nahaki ningba matungina tobi. Asinang amasong ay prathna oy gado bani. Asinang amasong ay prathna oy bra.
Thajabasa langsing nang amusungina akhoi punsigidamak leiba pandam sing pirep sing lawgodoba tawnabagidamak haiba khudingmak sing adu nang amusung prathna asigum noibra Krishna mafam asida Mahakki Mapa Ishwargi mafam na Thajabasa mangonda katsinjaba pumkat katsinjaba amasung Mahakki Mapagi aningba aduda mahak masabu makha ponjaba adugumna nangamasung ainasu aikogi punsi ase Ishwargi tawba ngamba aduda Thajabagi mapana aikogi aningba Ishwarda khanghallaga aduga ariba aningba sing Mahakki aningbagi matungin oisano haina Mahakki aningba aduda aikogi aningba adu pumkat katsinjaduna makha ponba adu aikoina tawgodoba thabak amani Atuk mafam asida Krishna tawriba prathna mangonda leiba Mahakki pamdaba amasung hiram khudingmak sing ase Thajabasa inaw sing haiba khudingmak sing ase saitana themnanabagidamakta tanja amusu lawdaba nate lawe hana ngaki mamangna haikraba adugumna asi Krista gidamakta amasung aikhoigidamakta amasung Ishorna thorang langkraba thorang khudingmak sing adugidamakta khwadagi maru oiba pungja amani kariguma mafam asida Krista na haiba inkidaba oiba taragadi aikhoi aran khubam phangoi aran khubam leiroi Ishor chinthiba oigani Ishorna langkraba thorang khudingmak sing loinemak mangani aduga saitan haraugani saitan ningkha tamgani amasung saitan mai pakpu oigani adu saitan chap chana khangi athimba dugi matikale kya gi matikan ba Athemano again asigi athembagi akanbagi sapu sanang amasung ainasu khangbangam loi maramdi khodi athemada pisin basingni kanana hena athembagi sapu amasung pap ki pangal khanba hengani pap taunaba athemba lakpa matamda pap adu tawba miduna hena adugi sapu pangal khangadra or pap taunaba tarakpa matamda pap adu tawdana khangjallaga leiba aduna pap adugi amasung athemba adugi pangal khangba hengadra force akunbaduna adum hengani ahan bedo ikhoine akon base Krishna ayaklona haibedang wakhal tawragam de yengbi Krishna prathna tawna bidang probably mafam se yengba matam de ma pungam mukimiane prathna tawrise harbi wise sentence mathang dum har prathna tawrang hai bai thajane adu thamoi khudimok sing nung pan loine mak phuk ma ki miyebagi aning badugi matungina Ishorgi asawbi tengo thakning dabagi adugi apam khudimok sing hai baduda adugi Krista ki prathna tawri matang asida asomina kanana saitan aduga asomina kanana sargadu ching amasung loine magna phambadu kosila kana karmani yamgani Krista karmani tawrino what will this unfold karino tholok thodokse adubu Krista ki loirapa haise badu koi kari ubu pangi mapa so de pisin Mapa Ishor ngazaba Mapa Ishor Thajabasa aduga Mapa Ishor gi makha aningbagi makha pon aduga se boxing verse 37 dagina adu makhoi makha tan yang po bata ga Jesus Christ na ahumlak prathna taw matamda ahumlak tummaga adum lermise na mata as ihana na pa matamda kainu nin tawrijibo na dum khanba yai hoi adu khanbagi jaga sing lei adu maroina verse 37 asida yang matamda ai ha dum hajarakani adubu se boxing hiram amana tra amada thawai warba mi oising amarom da haibo ba targadi pukpik thana charag line mo amsang line and then Jesus Christ na so sigini haina haiba du ma hanjan haira ba du mafam sa hena make sing na haira ningsing bra ai nakoi maggi amana ai pithok ni haina haiba tan makoi masil matu wahang pangang hangna ki ba and then Judas kario chen gre adugi matung du Jesus Christ na tengol laro tambi matan aigi ini aigi hakchang ni and then adu khatang sunatan verse 27 da mahang ahinga sida aigi maram gida mo nakoi pum ma khudi thigani adugi khuding mok sing adu da makoi hiram amana tragama da wakal war ba se boxing ni makoi da awa balai makoi ason balai Kristaga se boxing sig khena ba se karino Krista de Mahakki ason ba da pisin duna Mahak ningai dana leithokte adu Mahakki sebok sing adude makoi asonba aduda pisel asonba aduda hoi ta seng na michel khangpam thoe mam di hai ba je Krishna hai khrabane aduga hoju mafam masda hai ga doribane adugi khusel wai sing hai bo ba tar khi sebok sing asina kaya na chung da bagi maongum na lei adone verse 38 yam tatna mi sing na Thajabasa sing ma yamna tatna lan na sisin na ba jaga mane
Jesus Christ na verse 38 athemada tadraba michel khangom sung haizo thawani de maningi adu bhagjana de sole asigi jaga sin yam thon sisin thawani de maningi adu bhagjana de sole kana Jesus Christ na hai se excuse na te si se Jesus Christ na Muhammad magi sebuk singa sida hai base khusel wa hai ne hoi na khoi gi thawai adu nadi ai gi mateng pangning lamba yai ai galuna lainingam ba yai adubu na khoi hakchang yam na sole aduna kana Christian hai se michel khangom sung haizo amarom de Christian hai se na khoi gi thawai gi aphaba aningba pam khuding mak sing adu khanglaga na khoi gi hakchang asom khuding mak sing adu khanglaga haizo Michel Kangu, Isor the Mateng New, Isor the Ngazo, Aina Ngazari, Basigum, and Nakosu Ngazo, Aduna Krishna Highness Makoda. Tata basically now saying, Nangamusungaki puts the Ashon Balay, but Quimoxing, Asigi versus is in the Rakanda, Tawani, Manning the Bakang, the Masol, Adunate, Adu Sisnagato Bunate. I said the Christian High Basili, Ashon Ba Adu Kangduna. Isor the Ngaz and the Bugidam, Magamsung Michel Kang and the Bugidamak, Ashon Ba Adu Karam Hanakan can you have a wakal the Kan and the Bugidamak, Papa the Kermina heart can you have the Sorgi Pangal wakal Kan and the Bugidamak, Pisin the Bugidamak. The statement of Jesus is not for excuses, but to stay alert. Michel Kang and Nabane, Tumsin Nabanate. Remember the Christian Peter Jacob sung John Bupusula Kribase, Haisen Nabugidamak, Makoi Christagi Marup sing John Daikona Pabo Batagadi, Nakoi Ain Agi Marup sing Kore High Kone. Bunsigi come take the Wabagi Matanga to Mahakki Marup singi Loina Bapame, Marup singi Matain Christian Pame, Mani Mami Oivane. Christian Mahana Haizeri, Adugum the Mahakki, the Makta Masaki, the Makta Haizer Pame, do nothing. I say boxing. Adu taude adu mo khoy asul mo bisele Michel khangde amasung haisede verse 41 mang ahum lak oina lak tu mo khoy ha gi hojik phaw tum na pothari ber loire pum pum adu lak le now mafam se Jesus Christ na hai bo wasing me gi machane padu papi singi makhuda pithokli me gi machane pa mark adum takra bo matu ne khone khange Daniel the uba phangba mai pak pa me gi machane padu ne adu mong Christian is never wine hojik pithokle pangan ba adu papi singi mathakta papi singi makhuda pithokle Muhammad si phawu thaja bichili na so ekhone kari wang hangi Christian tagi pratna se mapasona bakum pibra Christian hai ki ba ai hak na tengor ase thakta bida na ki mi sing bu kan bibe yaba maram sing leibo oiba taragadi adu to bi haina hai ba Christ gi ma ki pratna gi bakum isor mapa isor na pibra ai koi khanga do bamadi Christa asi isor gi mata ngar ba machanu pane Mahakna khwandagi nungsi ma ki machanu pane aduga hariba adu aikoina afaba wapau mar khatang pakpa matam dasu hanan Mahakna baptize over matam dasu aduga chingthakta ma ki sakong onthok matam dasu hanan hariba haibne nahak ai ki nungsibe chan nupane aduga Krista na haizaba khudingmak na mapana tawbidaba amata leite aduna mana kare ma ki sabok sing tambi matam da ai gi mingna khoi nining ba adu ni aduga ai gi ipana na khoi gi damak adu lone mak tawbi gani Mahakna haizaba khatang tabi gini haibne de Krishna ha tambi khra basing adu Mahakki mingda Mahakki sabok na nijaba matam da su mapa isor na tabi gani adu basi ta ki bra Abraham gi damak de Isaac adu sigado budu de kanbina bugi damak isor na atopa thorang malang bi yaw machama adubu hairiba Mahakki matangar machanupa Mahakna nungsijaba Mahakna khwaidagi penba Mahakna khwaidagi nungsiba Mahakna khwaidagi Mahakki tharakta leiduna Mahakki thamoigi mani amasung mit Mahakki mitmangda thamjaba Mahakki machanupa asigi haizaba asidade sarga apumba tumina lei mapa isona Mahakki amatangar machanupa gi paukhum pide all heaven were silent. The Father didn't grant his son's prayer.
Karamana khangi. Mahakna prathna hek tawba loibaga. Ahumlak mahakna prathna tawba loibaga. Tholakpa matamda mahakna uri tu karino. Mabu phana bidamak lakpa mising. Thaumai amasung thangang park ne lai do now. Sorry why ne missing happy matung mit chahum dagini chatruk phauba ne lai se. Thang sing and then thang ten utub thangang maira pairaga mi chatruk muktuna achauba thaumai par ga lakpa thaumai chatruk tuna thalag lak matam adoi mating ngalam gani awaba wakal khudimak sing aduga lona aduga Mahakki Mapagi sorgi mafam du haizuraga amen haraga tholak matam mahang uri do korina Mahakpu phana bidamakta lakpa Mahakpu pithoknabagi damakta Mahakpu pithokadru Mahakmaki sebokna chingaga laiba mising da mahang uri bada Krista mi pai bra mi pai de kari damakta no because he have surrendered ma pisan kri mapai sor ai gi ning banatana na ki ning boy bi Krista chen na bagi matam leita ban tele chen bagi wa tok se Tebang pan bagi ning thau Daniel tare ki mi gi machanupa Lanmi Singhi Jehovah Sarga dut sing Mahakki yathangam da loina maglak laga loisan mangamba mi ne Chris complain to bra taude Chris amona change la kana ipa kayo nang tawbiri besibu matam aduk sang badagi aina nangi na chanu pa amone leiraga asi khatang ni jabada aibu kari gi damak thadok piribuna adugi prathana ma tawbra taude magi sebok singa sida lona gi damak haibra haide noi kai thang yauroi pukholo haibra haide kari amata haide adu ahoin dum Krista phaba matam da Peter Simon Atopan nupa amagi mana kakpa matam da kari hai hey Simon ai ipana ai ngon da piba tengol do ai hak thagloi haina khanbra nak na ki thang adu thangkhum da hanjalu ai ki damak do Krishna adu hai bado maramdi isila naw sing Mahakki prathana adu prathana ne Mahakki prathana adu aigi aningba tawdaba yade Prabhu aigi aningba tawdaba yade ipa natte nangi aningba tawbi o nangi aningba do tengol sa thakoi bata gade ai hak thak cheke asina ki aningba maramdi aigi achapote ipa gi aningba do tawdane Jesus perfectly obeyed his active obedience Mahakna infam thokpa maongda Mahakki sebok singgidamak Mahakki mi singgidamak Mahakbud mangon thajak pum khuding makkidamak nangam sung aigi damakta eikhoigi maphamda eikhoigidamakta Mahakki mi oi bagi mapung phaba aningba khuding mak sing adusu Mahakki Mapagi aningba pisinduna mapung phaba maongda haiba inba dharma chenba amakpa amatta yaudaba maongda haiba inba do Krishna mafam asida nangam sung agidamak to oibike He obeyed. Look in verse 43 park matamda Judas Iscariot. Ay Judas Iscariot matang wakal khan ba matamda ay wakal lam phang ba jaga mayam lay. Judas. Chahi ahum ga makhai ni nang na Krista ga saminar mis. Krista dagi nang na magi mityeng dagi magi maong dagi nahak lone bi maong dagi nungsiba natana nang amata thengra mai maong dagi. Nahaki kiba matam da Krishna yana na nahaku sagot piram gane Nahaki langtang na matam da Krishna nahaku yana na dum tension piram gane Nahaku ate mi sing na Pharisee sing amasung shastri oja sing lalhanna bigam do honar matam da nahaki namang thar kana lepki do Krishna sine Yet you choose to betray the one who loved you Khudimmak sing do oiba taanga so nahaku nungsiba nahaki mapu amasung Prabhu do pithoknabagidamakta selya kunthra do so minai amagi mamal amada mamal naidaba nahaki mapu asibu pithokpa seriously Judas ai wakal pholam phangde amne karigumba nakoi maik sing pa bo oiba taagadi verse 40 ga 4 amasung 45 da toribu khudimmak sing je mahakna phajana lalong ya la kanre mahakna pureise
ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯅ ꯅꯨꯡꯗꯥꯡꯗ ꯂꯥꯛꯏꯁꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯟꯗꯦ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯉꯦ ꯃꯈꯣꯏꯅ ꯁꯤꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯐꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯁꯦꯡꯕꯒꯤ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗꯅ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅ ꯏꯠꯁ ꯏꯜꯂꯤꯒꯜ ꯋꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯪꯉꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯏꯅꯣ ꯄ꯭ꯔꯣꯕꯦꯕꯂꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁꯤꯡ ꯀꯧꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯐꯥꯔꯒ ꯄꯨꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯏꯍꯧ ꯍꯧꯕ ꯃꯌꯥꯝ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯍꯧ ꯂꯥꯛꯁꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯁꯤꯡꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯊꯧꯔꯥꯡ ꯂꯥꯡꯒꯦ ꯍꯥꯏꯕꯗꯤ ꯅꯨꯡꯗꯥꯡꯗꯨꯗꯅ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏ ꯑꯩꯍꯥꯛꯅ ꯆꯨꯞꯄ ꯃꯤꯗꯣ ꯑꯗꯨ ꯐꯥꯎ ꯁꯤꯔꯤꯌꯁꯂꯤ ꯖꯨꯗꯥꯁ Judas. Boboy. Nang amazong yaudabra. Chahi masing thingam na Christ glayminaba matamda ay hak na mangondagi uba phangado sin nungsiba na yamata uba phango. Chahi lising to okras. Yan ngasi ba umagi thawjagi mapalna mahaki macha am oina hinglakpa mahaki mi am oina tabing pamba hinglakpa matamda aihaki papa duki matik yame aihakpu mahakna thadoknabagi damakta maram aduki matik mangonda lei aduga aihakpu hatoklaga aihakpu sihalaga norok thadanabagi damakta aingonda maram aduki matik mayam lei adubu hojik phauba Christna aigi damakta khangbiri ai bu nungsibiri aikhoibu kokpiri aihakpu kokpiri mahaki singlu pinabiri thawgal pinabiri Pangkat matik chada bangagdani. Christ dagi nang amasung ay natang bakudi magsingse ma Christ dagi ikun natang bakudi magsing mahaki apa bangagdani yet we have Judas in us. Ay ko ito Judah gumba. Ay ko ito Judah gumba tamoy single. Ay ko ito Iscariot kita tamoy single. Ay ngon ito Judah Iscariot kita tamoy le. Ay ko marum mapangsing pelhan na bagaimana magtuhon na matamda marum mapangsing nungsiba kharagidamak thagat ba kharagidamak imung manunggi thagat piba kharagidamak imung manunggi acceptance kharagidamak laikai samas ki yana ba kharagidamak kathokpagi punsi hingpham thokpa cross pu pham thokpa amasung magi sibok oipham thok mong aduda oidaba mi sing ne yet think about Jesus Saragi pamba thadhuaga mina amagi mamali yonthokalaga mahaki arebe pangal amata mahana sizinadana cross sa anabagi damak nang amasungagi damak tharang langbi aihoi papa amasung aihoi gi ason mana maram orakanda aihoi na Christaba pithokpa gi punsi de hingba yam chaw chaw no khan gumse macha macha hiram kudimok sing Aina chupa mahaka duni mahaku phadun section na puko adugo Judas na tawo tayo Rabbi chuppe phale verse 43 bhawadi Judas Iscariot ki maming se tarani thoigi manungda ama oriba Jehuda haina siznarmane adugo just see verse 44 Mahakpu pithokadoba mahak. From now on, your name is not a disciple, but your name is a betrayer. That is Judas' name. Judah yung name. Ma sebok nate. Sebok man bane. Adun thada bijil ichile na sing Judas Iscariot ki matang na pabo khudi mag ekho ki punsi chang yang pham thoi ekho ki thamoi chang yang pham thoi hoina ma khiram khudi muk sing we hingi punsi ming lo na mag chang yang pham thoi chuppaga ne I mean like yam sathi na te ta chuppaga nungsiba manba thauganba manba aduga isor gi matik manga yamna chauhaningba manba tongan adu manung dadi karino aigi apamba aigi aningba aigi punsi aduga aigi phangba khudimok singdo phangba Jisubu Jisugi damak tungin ba nataba adubu Jisu na piba ngamgani haina Bible da ugraba aduga tagraba khangraba khudimok sing adugi damakta magi tungin ba
Jisubu aigi tongjanaba aigi ikai khumnaba aigi mingama semaunaba aigi empire ma lingkhat haunaba aigi haipor khudingmak sing adu thamgat hauba yanaba gidamaka Jisu gi ming sizinaba chuppaga Thajabasa housing asi Jisu Christ amak par Chris agi why deo kari dam no ina aibu thang ten galena daku ma dona phana ba lai se Chris agi why se kaino asidam hangna hai base ma pap to ma pap chen de ma huran banate ma daku nate ma koi na koi ne phaga haina hai bo bata ga kai sum thang gi dum phau na adu na te no ne tawri se asida lai se kari gi dam I mean asida Pulliva Kanglup Singh, Yanada Boiba Targa, Jisuna Maram, Morakana, Jisubu, Hatoning, but Jisubu, Loisening, but Jisubu, Ebang Pan, but or Jerusalem, the Pungloy, Loisening, but Atu Purohit Lensing, while I think, Odasing Halamangi, Halaman Kudimaximoki, Amato, Bukudimos, Amsung Lag, Judas Masamak to the Makoigi, Wakalon, other Jesu Christi, Wahang, as in Wakal Kalnabaki, still this is an act of compassion. Act of convicting. Makoigi papa the masakang no Krista ngon the isor ngon lakna na bagi damakta Krista na nungsi bada hangba wahang amane wakal kalan na bagi damakta. And then now verse 50 amasung 51 the marun 50 pawdi ang matam da verse 50 wakal haipetang kalagi yang verse 29 da mukakala kandi yang se madu da Peter mangon da haiki Mi pumna magna khudi thirabasu aidi khudi thiroi. Verse 31 losilakpada mato adugumna makhoi pumna magna su haike. Kari aina nahak kasiminaba tarbasu aina nahak pu yazadaba tawzaroi. Verse 50 adudagi sebok pumna magna mahak pu thadoktuna chenkra. Karigidamak na sisa. Isorda amasung Krista da ngazabagi mahuta makhoi michel khang bagi mahuta makhoigi pangal le ngazaba masagi losing de thajaba masagi pangal thajaba masana ngamgani haina khanba nate ngamoi aduga ngamdabadri mahom se ulibase sebok pumnamak kari verse 31 mato adugna makhoi pumnamak na hai ki verse 50 makhoi pumnamak chentre loinamak karamba makhoi pumnamak makhoi tarama karamba makhoi tarama verse chapter 3 Krista galemina na ba Krista galona na ba karamba sebok maag na khoi aigi marup hai karamba sebok karamba sebok mahaki khwaidagi awaba matam adudasu mahaka saruk phangmina bugidamukta pusin khiba mahaki sebok karamba sebok table amatadagi chakhang chamina khiba sebok karamba sebok nakhoi aigi mingidamal khudi thigi haina haiba matamda khudi thiroi sukthi thiroi hai khiba sebok loinamak then verse 50 amasung 51 amasung 52 jida thokli bet nupa sisu probably Mark oramgani haina thajai Karamana chien gi ma ikai ba khangdana ikai ba machet amata khangdana punsi kalhau ra yare adu hi waklon Thajabasa now saying isani isagi pangal ngazaba Christian punsi hingana bagidamak tama sung thajabi aba sinu kmiyo oina bagidamak isani isagi pangal ngazaba kidingai ne Krista amasung Mahakki pangal ngazaba du obidabani adu bhanjalak se Krista mung yengse Krista Mahakki mingidamak ta Mahakki maramgidamak na Mahakna wakiba Mahakki hainzaba amasung Mahakna thingreba khudingmak sing Krista Parker that's the breaking news Krista Parker Pap chen basingi makutta pikra dharma chen ba du dharma chen da basingi kutta Ishor gi machanu pa du Ishor ning da mi singi makutta punsi gi ning thawadu lanna basingi makutta kana gi ma pap chen nangam sunga gi ma mataw karam haina Karamana no Krista bu paaki bise amsung Krista karamana mak missing gidamak nang gidamak seki bano friendless and forsaken marup amata leidana mapai sona pakum amata pidana mak ening bagi matang
nang amasung aina panggadaba punsi adubu nang amasung aigidamakta mahakna sibinabagidam hingat pituna nang amasung aibu thajabagi mapana kanbinabagidam asi Krishna nang amasung aigidamakta ahing aduda khangkiba awabadu si thajab jilan hausing hairiba asida nahak ngaktabra hairiba asida nahak ngakpa phaudabra Mahakki cross punanabagidamagda pangal amasung thawjal khudimag wasaklaba matungda phawbada cross kaya puningdaba nang amasung aigidamaktane Krishna masana yaningna amasung puningna pugkiba amasung pugudoriba cross adu Mahakki minggidamakta matam khara sijinnabada matam mangmagumna khanba aduga Mahakki singlupkidamakta hingnaba punsi khudingmaksing adu aikhoi isagi hingiba punsi aduda ayetpa oigani haina khanba nang amasung aigidamakta sargagi phambal thadoktuna nang amasung aigidamakta cross adu chatnanabagidamagta cross adu tana chatnanabagidamagta mahak masana masabu pap chenbasingi makhuta pikhiba Krishna adu ngaktabra Krishna Mahamasada oriba maong asi yeng matamna nahak ngaktabra Krishna gi oriba maong sung hitak nahak uiningbra hojik something is wrong with you nahaki thamoy edu mangonda kathokpaga loina ba khurumba du ipunsida nahak hiningdabra nang amasung ai matik chadaba mafam adu lauduna Krishna lepkhiba amasung takiba Mahakki pirang sing amasung khangkiba awanang sing amasung mahana khangadiba awanang sing amasung mahana takiba I olaba humang khudingmak sing adu matangda wakal tawba matamda nahaki thamoida tuchungba phawdabra Krishna nang amasung aigi damakta mapai sorgi thak kadawriba amasung thakraba isorgi asawa khudimok sing adu wakal tawba matamda amasung mapai sorna paukhumbi daba khudimok sing asing matangda wakal khanba matamda asi Krishna gi awaba khudimok sing asing matangda nang amasung aibu ngasigi numita ibungo Mahakki wahis na ulakpa matamda nang amasung ay nomo-nomo gi punsida Krishna gi mingi damakti imungdagi khara maru mapangri khara khangiba awanang matam khara piba khudimok sing awaba amo oina dum singthanariba nang amasung ay Thajabajil sing oining bo iduna nang amasung ina tabang pamada Krishna gi maramgidamakta khangba awaba khang boiba tarsu Krishna nang amasung aigidamakta khangliba awa anang asiga changdamnaba yaba awa anang amada nang amasung ina khangloi Krishna thakpa tengot nang amasung ina thaklabra takte amasung thakpusung amoy adu betaragade khoi punsi kramani hingani Krishna da ngakchabagi punsi asda kramani hingani punsi amasi kathoktuna Mahakki damakta singthanaba nataba aikhoi gi thabaksing thadabajil nausing aikhoi Krishna gi singlupki damakta thajabiyaba member amam oiba matamda aphabani aikhoi misna thingaba matamda aphaba wapau sondokpa amasung sebok sembagi thabak toba khudimok singdo aphaba ngaktani aikhoi matam sing ichilana sing de piba haijabada matam piba Mahakki wai pabada matam piba hiram khudingmak sing adu oiba matam da aikhoi gi damakta aphaba sing ne aduga hariba sing adu aikhoi Krishna gi tungin me tawgodoba amani adu hariba thabak khudingmak sing adu tawri haina aikhoi Krishna da natragana Krishna gi singlupta aikhoi favor tawraba amugumna khan boiba targadi nang amasung ai Krishna nang amasung ai gi damakta khangkiba awaba asigi wahan thok amasung asigi polumgi chang adu phawba wakhal tawba haudri khangba bhab taba yaudri nang amasung tabang pambas Krishna gi maram gi damakta khangba yaba khangbada oithokani haine possible oiba awaba sing anangba sing ikaiba sing chaiba sing mangba sing loinamang nakalamada thamaga nang amasung ai damakta Krishna mapai sodagi thakiba tengura amasung awaba sing nakalamada thamaga khal on boiba targadi Krishna nang amasung ai gi damakta khangkiba awaba sing aduna adum hengani sauthokpa mamata leite punsi apumba kathok boiba targasu thang na makak kaktuna Krishna gi mingi damakta hatkiba oiba targasu
ꯑꯗꯨꯒ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯏꯀꯥꯏꯕ ꯄꯤꯔꯀꯥꯟꯗ ꯍꯥꯠꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯅ ꯈꯪꯕꯤꯈ꯭ꯔꯕ ꯑꯋꯥ ꯑꯅꯪ ꯑꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯆꯥꯎꯊꯣꯛꯅꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ. ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯗꯨꯅ ꯉꯛꯁꯤ. ꯃꯍꯥꯛꯄꯨ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯒꯟꯁꯤ. ꯑꯩꯈꯣꯏꯅ ꯉꯝꯕ ꯆꯥꯡꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯉꯝꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ, ꯃꯔꯝꯗꯤ ꯑꯗꯨ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕ ꯈ꯭ꯔꯤꯁꯇꯅꯤ. ꯈꯨꯔꯨꯝꯁꯤ, ꯄꯨꯅꯦꯝꯁꯤ, ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯁꯤ, ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯁꯤ, ꯃꯔꯝꯗꯤ ꯁꯤꯡꯂꯨꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅꯤ. ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯥꯡꯕꯤꯒꯗꯕ ꯑꯋꯥꯕ ꯑꯅꯪꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯑꯁꯤ ꯐꯥꯎꯕꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯈ꯭ꯔꯤꯁꯇꯗ ꯉꯛꯆꯧ. ꯃꯍꯥꯛꯀꯤ ꯅꯣꯂꯨꯛꯄ, ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯃꯄꯥ ꯏꯁꯣꯔꯗ, ꯃꯍꯥꯛꯀꯤ ꯑꯋꯥꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯤꯁꯤꯟꯖꯕ ꯑꯃꯁꯨꯡ ꯀꯠꯁꯤꯟꯖꯕꯒꯤ ꯄꯨꯟꯁꯤꯗꯨꯗ ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯗꯨꯅ ꯉꯛꯆꯧ. ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ, ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯃꯣꯏ ꯄꯤꯅꯕꯤꯌꯨ. ꯑꯩꯈꯣꯏꯗ ꯈ꯭ꯔꯤꯁꯇꯒꯤ ꯊꯃꯣꯏ ꯇꯝꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯨꯗꯤꯡꯃꯛ ꯀꯔꯤꯁꯨ ꯅꯠꯇꯦ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ, ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯕ ꯑꯆꯧꯕ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏꯕꯨ ꯅꯣꯂꯨꯛꯍꯟꯕꯤꯌꯨ. ꯈ꯭ꯔꯤꯁꯇꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯥꯎꯖꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯥ ꯀꯥꯎꯖꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯣꯡꯒꯤꯗꯃꯛ, ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯀ꯭ꯔꯣꯁ ꯑꯗꯨ ꯄꯨꯕꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯂꯥꯡꯕꯤꯈꯤꯕꯅꯤ. ꯅꯍꯥꯛꯀꯤ ꯏꯄꯥꯒꯤ ꯑꯅꯤꯡꯕꯗ ꯄꯤꯁꯤꯟꯈꯤꯕꯅꯤ. ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕꯁꯤꯡ, ꯑꯋꯥꯕ ꯈꯥꯡꯕꯁꯤꯡ, ꯑꯋꯥꯕ ꯅꯪꯕ ꯊꯥꯖꯕꯁꯤꯡ ꯑꯣꯏꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯀꯤ ꯏꯄꯥ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯈꯥ ꯄꯣꯟꯗꯨꯅ ꯄꯤꯁꯤꯟꯖꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯕꯨꯁꯨ ꯇꯝꯕꯤꯌꯨ. ꯑꯩꯍꯥꯛꯄꯨꯁꯨ ꯇꯝꯕꯤꯌꯨ. ꯑꯩꯈꯣꯏꯕꯨ ꯁꯦꯝꯒꯠꯄꯤꯌꯨ. ꯁꯤꯡꯂꯨꯞ ꯑꯁꯤꯕꯨ ꯁꯦꯝꯒꯠꯄꯤꯌꯨ. ꯅꯍꯥꯛꯀꯤ ꯃꯤꯡꯒꯤꯗꯃꯛ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ. ꯑꯃꯦꯟ.